ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯤꯜꯂꯦ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯣꯏꯂꯔ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯃꯐꯩ ꯀꯩ ꯈꯔ ꯌꯥꯎꯔꯦ ꯃꯐꯩꯅꯦ ꯃꯁꯥꯅꯦ ꯃꯀꯣꯛꯅꯦ ꯑꯗꯨꯒ ꯁꯤꯗ ꯃꯍꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯆꯝꯐꯨꯠ ꯂꯩꯔꯦ ꯀꯣꯠꯅꯕ ꯇꯤꯜꯍꯧꯒ ꯀꯣꯕꯤ ꯂꯩꯒ ꯈꯔ ꯌꯥꯎꯔꯦ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯃꯍꯤꯁꯤ ꯈꯛꯇꯪ ꯇꯤꯜꯍꯧꯁꯤꯁꯨ ꯎꯗ꯭ꯔꯦ ꯁꯤ ꯇꯤꯜꯍꯧꯁꯤꯁꯨ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯃꯍꯤꯁꯤ ꯅꯥꯀꯟ ꯊꯝꯃ ꯆꯝꯐꯨꯠꯁꯤ ꯃꯄꯨꯟ ꯑꯝꯇ ꯂꯧꯈꯤ ꯃꯐꯩ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝ ꯀꯥꯂꯦꯖꯥ ꯃꯦꯠꯄꯅꯦ ꯍꯥꯎꯋꯦ ꯃꯔꯨꯒ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯁꯥꯏꯑꯦ ꯇꯤꯜꯍꯧ ꯃꯆꯜꯁꯤ ꯃꯀꯣꯛꯅꯦ ꯃꯇ꯭ꯔꯣꯛꯒ ꯌꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯏꯁꯤ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯦ ꯃꯁꯥ ꯑꯝꯇ ꯆꯥꯒꯦ
ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯁꯥꯏ ꯀꯂꯦꯖꯥ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯒ ꯆꯅꯝ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯒ ꯐꯖꯅ ꯑꯃꯦꯠꯄꯁꯦ ꯆꯥꯊꯣꯛꯑꯒꯦ ꯆꯝꯐꯨꯠ ꯑꯃ ꯆꯥꯒꯦ ꯃꯍꯤꯁꯨ ꯌꯥꯏ ꯍꯥꯎꯋꯦ ꯃꯍꯥꯎ ꯑꯗꯨꯝ ꯃꯩ ꯆꯠꯂꯦ ꯀꯜꯂꯦ ꯃꯔꯨꯁꯦ ꯊꯝꯈ꯭ꯔꯦ ꯃꯊꯨꯟꯅꯦ ꯍꯥꯎꯗꯤ ꯍꯥꯎꯔꯗꯕꯅꯦ ꯁꯤ ꯃꯊꯨꯟꯁꯦ đậm nần cái ló hỏi hỏi ở sao không sẽ lâu rồi đi ꯌꯦꯟꯒ ꯇꯥꯏꯅꯔꯒ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯅꯦꯕ ꯌꯦꯟꯒꯤ ꯁꯥꯔꯤꯉꯩ ꯇꯥꯏꯃꯤꯡꯒꯤ ꯑꯃ ꯍꯧꯔꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ
ꯆꯥꯛꯂꯛꯅꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯣꯏ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯤꯌꯔ ꯑꯃꯃꯝꯇꯒ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ